थम्मिबा ग्राउंड से वायोलेट तौरगा लेरिबा मिनिस्टर ऑफ होम अफेयर्स से मखोइना थवोइदबगी मोंग से दुम ओइना उब्रा नत्रगना मिनिस्टर ऑफ होम अफेयर्स ना चौराना दुम येंगा थम्बगी मोंग ओइदोइरा मखोइगी थम्मि वाफम से इंदबदौना तौरिबसी दामो मसिगी मियंग से करियन थमिनि दाम सुमे सुमे नबकुमार अदुमने आइना हाइजनिंग वाफमसु मिनिस्ट्री ऑफ होम अफेयर्स ना मखोइगा साइन तौनादना सस्पेंशन बिल साइन तौनादना लेरिबा अदुगा ग्राउंड रूल मैम नाकदवनी हाइदना सेमलगा लेरगसु मखोइना ngसागी कुकी मिलिटेंट ग्रुप सिंगसिना करेमत नाकतना मखोइदा पुरा फ्री मूवमेंट तौहनबा यारगा लेहलिबसे असिनदि मखोइसे यामना लूना लौदि हाइबदो अदुमंगना अदुम ताक्सरेना आई हाइजनिंगे अना असकुइरा मतमसे हौजिक मणिपुर थोलिबा इरांगसे असिसु मिनिस्ट्री ऑफ होम अफेयर्स ना गवर्नमेंट ऑफ इंडिया ना हाइबतारे समना मखोइना तराइना लौबदि थोरक पंगाक्तनेबो ngasi manipur da thoiba maitai ga kuki ga ki marukta akhoi ki ethnic tribe ki ethnic violence ki mongda ulakhiba lahanghiba phim se asisu government of india na makhoina sengal pa koi Frankenstein gi adumba thong amani na ai haini kamdong na sigi kuki militant singsi makhoina kari ground da kari maram da ki khulai pairakhibano kana gi mathakta lan hogani haidana kari pandam da makhoi na khulai parak khibano makhoi gi militant organization sing makhoi na so called makhoi gi rebel hagitra insurgency movement hagitra masi sagal khibase kari da kino habse adai de hona akhoi yengbu yara bane madam da makhoi gi ahan ba matam da kare hani nagaga kuki ga thokiba akhoi gi inter tribal violence class ma thokibidu matam da kuki jingda kanana khulai pisinki khulai kanana pahanki makhoita logistic support kanana pi financial adiki weapon arms suma mayam se maksi akoi amuktan geng se matamda india ki security forcing maruina assam rifles makhoi achoba involvement amale bani makhoi achoba role ma makhoi sanagri bane matamda innocent imbu makhoi ki karhani makhoi thengna bada indian ki security forcing ma thengna bada khara karhani makhoida nungai na ba khara kom na ba atigi makhoi kano tong na ba haina sigi cookie singi force ma makhoi militant cookie force sing se single kiben have se hojik ma puna na loina haina ri ba khangna ri wa phone ni aduna adugi matam da makhoi na cookie sing sina kam dong na kari khulai to pair ga kana gi mathak lan hori bano government of ya mathak lan hobusna te india ki security force gi mathak ta makhoi na no matan no maru ma kaptana thar hipsna te adu kana gi mathak ta no makhoi ta adu manipur government ki mathak ta natra aduga manipur government manipur haiste akoi majority community oiba maitai se makhoi gi ultimate target ama oina makhoi na adom mamang da gi horga adum makhoi si moi vision da adum yaur ga laksa khra bane adna sigi port mayam si lay have si matam da khana security forcing intelligence wing mayam ama india gi lay bu mayam sina makhoi na tung da lakda port se una khangna adum makhoi yo aga Frankenstein do makhoi semgal thamgi bane adum ngasi hai ri Frankenstein do na ai khoi gi keno sida stage da manipur sida ang pa phangna ba sigu mo gi violent aduga sigi keno si kimol se thola bane adna hojiksu yeng libani makhoi government of india gi akoi leiriba akoi gi thinker mayam mana high kre analyst mayam mana phungdong na ba lekre hokibo tam kaya sik manunda sahi khare sik manunda hai tare sahi ani makhai ohum ki manung sida masi gi hojik tholiba crisis da government of india gi achoba role ma yauri makhoi gi hen ma yauri haibase asi akoi masi kauk thobu chum loi masi yamna akoi na khantha ya ba wa phama mani adna india gi intelligence wing gi deep state ama stage the next is na phajna operator ga lady have said ma yamna mixing hajabta aduna masi gumba mayam si leiba sina marum orga ngasai kui jing khulai pahalaga makhoi bum free movement to halaga makhoi na ma canada no make up na ati bomb pokhai na se canada maite gi matha tawri ma mayam sini na ngarang na ha ikui ding numit khanen gi mamang de phokak sa ikhai ati gi samukon canada da tawri ba pot ne ba secure buffer zone na makhoi na haire aduga in manipur police post sanghande aduga manipur gi akhoi gi kano gi honorable mp
mo ko mo tan da bang khai security India ki security force na that la thinga thami ba adu ki buffer zone du lan chale har ka mai te ki yum mana mai te yum mak ta mangol mak ta bomb plant tor man liyo kamai tor na tor no hai ba adu na siu ma ki wa mayam se mun na siu ma yeng le har ka di akoi government of India ki achoba role ma adom yaw re have se akoi adum haibum thu e na akoi khale na makhoi na tarai lobna maram oirga makhoi na phana yamna ground rule phana yam shema su makhoi na phana yamna wari sanar ga na khoi cc tawana hairesu akoi media ki source khana na leak oi thora kana smaina high grade smaina khangan khre ka kana high result ga sune na kumar masi makhoi na thabak oina ti kano ta pangthok na ko makhoi na chap chana sinde aduna makhoi ki pai do namdana mullaga sida pro sida thamgudawni haibana singba ki thap sita honde adu makhoi free movement to hali free movement to na hoji si yengona crisis ki mathang da crisis mai mathang crisis sama hoji ireng naga khunda muthor bisini kano da kampi district ki manung da le ba aduna hoji naga ga ki mar ta mo tension ja mo wa khlak lim ne ba aduna singma mayam sin le na mar ka ko melo yana sigi kano jingse kuki job militant kam hu singse masi makhoi ki khulai oina adum makhoi ki khudung saba makhoi ki karhani kano da adum thamme ma han makhoi yokhal thambane ha se ayat main haini tama yam na marik sumba to